no chodang padangang kay no istagi no tiarjil sangi gero sai gada mayam se mana sai gada mayam se no inese pambra sai ani jel legera nada na idi taw pambra sai da ngangam baga do di meman ta da na ada amang musu prakhamodi to sum ngang nei mayam sum ngang nei kay no har kanda manipur da leiba presence ki rule se lokhuoga popular government ama October natraga November tha swai bhakta di sema ba yai hai si haini ko lumang si haina bani aseng badi leiti leite ba pot man center dagi su madugi green signal on the people leiti kan leiti ho chu pa ko aduna MLA mayam ma pulli hai ba khoi chumi yai nadra dagi BJP gi MLA manada ba MLA mayam manada ba di kaino dagi amana khoi hanagi chief minister or ba nongthom biren gi party da mawon da sogot pa kangbu ama then speaker gi kangbu ama smai tarom mayam sing do hojikti loi thadong na ga moi pulli sima khoi yamina ba ta bani pulli adu ga then hanai kangbu du ya da bam su yauri ya da ba kangbu um su lei hom thoi bu jik se ko mana bu kaino oi da ga di khoi di su chok lo ha pot am su lei sida ma me dum tai hoi adum khangi masi aduna ma ke hom chili ado laifa ki interest ta thabak torok panina adum ma yaw su asma fine tor si ha pot ma langna ba so adum yai ko ado akoina khangi nimini humni sure mo myam se mathang sanar sangna re si ngarang din dagi pause mayam da phong ba hong re ado uje ki sali ba mayam se a dagi center ki leader singna noi amukta lau wa am ta khana ji na ko ban nate ko khoi english ta harga forced landing to bun forced landing to raga zai harisi akoi lae wari sanani matam piu sineba matam piu haido ni ko ada matam do sangde harga di makayong mukai do durige sangde harga do no swaidana wa amangangani adana wa amangangani swaidana hero kumangani adana zero ni leido se si akoi khangi lema ngadra ado ni phung tamna ingna ngangnei kaino hakanda hadaki khongsat sida karigumba mai paktagadi asagi BJP gi MLA singse akoi split tawni natra aduga den atopa government ama semgani sinema ko habadi BJP nataba government ama semgani madu kanu OBI kari haitare original party OBI or hanagi party do OBI ama OBI atopa party mataraga semba yai adu taro semgani sinema ado akoina khanggadaba masisu mai pakadra paoi daisisu akoina hagalaga yengom changidana moidi drama sanari bani moidi u ponte bako akoi mapanda leiba koina sum yengine ado asagi MLA kunthratare ni BJP gi lerise saruk kadaba ahungi manungda ani se mana split to yai habane bako adu oragadi MLA kaya no jing mathau tare se hakada MLA si aina khanmada kunga manga 25 MLA se masing mathau tai habdi MLA kun manga se moina akhoi noi BJP da yawro ko split tawre hargadi speaker gi blessing ama sangi ma yawrgadi adum yai moy kadabu yai split tawbe yai party form tawbe yai ken kai de bako sima adum lei ado MLA kun manga du da congress ki manga hapsala kuntra nadra hoje house ki strength kaya mayam pabiri yengo kanoni yakhai ga mapan si akoina tangkai khadu kanda kaya masjid ama leitana leiterasu adon ma mi kuntradi uidaya de kuntradi leire mi masing di leire simple majority ko isi ko aduni ado akoina si lei harga congress ka moga samin da yae na harga su ngasagi kun manga legada BJP dagi MLA kun manga split tawne se masi oiro de pot amane yaro de pot ama angko hopata ta da pot amane ai ngasagi holi ne ko angka sutatati ado kamai tokyo honde kala saedo ta marum kombigi pakar saedo adugi mongda tokdo mangare kari no hargadi MLA kuntratare haisda MLA kuntare amadi kukirungi site natra amade tare amadi ha sumnagi tare amadi kukirungi site kuntratare sigi manungda sumiko kuntratare manda kukigi tare litokre moidi sungyaw yawroi yes sungyaw yawroi moidi ka dagibu moidi moi mabungodo adugi thogjal yenga leirina moidi dum kol leini BJP se dum kol leini bako aswima leire kuntragi manungduda yengse kana no da tokodese toida ba mayam yawri ai khut masi sithekpa se phajade sumde ko aina madu matang safate ai thengde hujiko thekpadi ngami ma tokpi ai ma toktabi ai thekpa ngami ado ai madu makti puthoroi aduga then masing sufate kunbeni to hum do di lerang badi ko ani hum da na do ni ani hum na ba hi loire sini ko si posida lei adu tar gadi game nama semna ba split to ba sang masing do sudra banina
moina kadore BJP da leiragadi akoi people na hangaiba wahang mayam se ki pakum se akoi khumanga maro natra noi bu kedau leige haidori ko mayam hai introduce wo noi kai lerage ha noi double engine ne dai akoi ja hari ni ko ini ma do hai ko double engine ne hai dai natra adagidi noi gi agi hai command ya thangai bada noi tum mo Manipur kai ro noi adum BJP se kol ko aduga BJP kol ga adum CEO je akoi adum hai ra ga adum leiba pot amane natro BJP kol ga sigera nurgana BJP da thatu oga noi Manipur kan na bidam to khora gera hai pot ama laeb ko adu lakanu dadi kadore masa matanta resign to gotai resign to rodi kadore emile kun to pa yai manga to pa yai tara to pa yai swai to pa yai ko tara to pa yai another political game movement lakane ko matam du da hoi khana ba yai kaino to pa yai adu di dissolve to kan election ki dissolve to election to kan election to mukta akoi BJP gi lenga to yada ba dagi akoi si resign to hrimni adu maram oi election to ni har ga di ma phokti vote si khara tum phangba ya bi film leidoi ne ko ha khana ba ya ka to ne ko aduna suba porsu leiba si mayam se akoina manung se som hanjan na thir khan da som thir khan da di thoke thoe por se ko thoke thoe aduga hojiki matam da moina BJP thadokpa si aruba pot amani aduga den shadagi lusing basing na unabai se karano unadu shadagi lusing basi akoina yengbada kari ya akoi Manipur de hatana lakpa Odisha gi MP du kari ba sambit patra unara lak par khangoti ma unar lakani kaina kada Prime Minister unaroi Prime Minister Manipur da lam basi September 12 lam min natro lakpada kuki gi then maitai gi kaino gi IDP khara unai natra ada mayai da phamdana minung sika poktana peri ga tawradana photo ga tawradana thadoi dana natra kari ngane do koi khangde dana natra adu di thadoi natra adu kari ngane ge koi khangde adu unaba natana party ki functionary kana unage kana unate natra kuki su unate maitai su unate natra MLA am to unagi de natra unagi da MLA sta lakpok da una phangdra moina da sala kamai unor no sung unaba ya bagi pot ama ai leite na kali aduga then Amit Shah unani na hai Amit Shah bokti unaba phangba yai unatoi do aina khanbe wani ko moina mogi motive se moina ada sali ba pot ada ngang na haina ri pot swai da media da coverage story post singche Amit Shah gi tebandalu le ramadam ni sina si haiba sina si to boss mai to ba moina mup smai tori se mai tebandalu le ramadam ni mari magi mana kong se phalang da theti ne ba loi khangi ne ba ko maduna sai ga da mayam se mana sai ga da mayam se noi ine se pambra sai ani jel le gera natra na idi to pambra natra aina noi gi damakta asuk yamna nusidana noi gi damak khallaga khoina si noi myam si irang si lution na ba sukan khone si noi akhoi da kam to cooperation ping do kari gino noi chodang padang ngang kai gino noi stagi noi tiar jel sangi gero gaina tawdana mamika khar laure suktuk na tawda akhoi kanu ga de bako emile khara swaida ngangam baga do di miman ta dana ada amang busit pra kham modi tawri si film da anate da akhoi haije aseng mane sing bo wari bo lakpa yai hai bon da magi dab se ko aduna si akhoi na yen ka da masagi do aina MLA sing da akai bo hin nate ko ai haije si ai suk chali ni akhoi si moina ada akhoi bo usik pi da akhoi bo thoi bi da do ne ba akhoi na hairi che ko ado khoi pen de ba ko arna yembiro karino nogi decision ko noina logo da phire ado akhoi si yam handana som migi maning maya da som suppa gi pemse masi to haning de ko migi maya da som suppa ga som mogi center gi high command gi yathang center gi adu gi yathang ina torga Amit Shah na hai bangai ba prime minister na hai bangai ba then adagi di party gi president na kai chakre hoji odagi Manipur gi party president pi na kai chakre moina kari pam ba kai dong khonari ba sukba mayam singse khara phajana amtang ko torga sumsen naraga kari to bi age ba positive point on the satning e ba ko mukpadi yaroi BJP da mu ga di tekani ai maslim harbe ko ai da khangbale na khoina mu ba te ko muktana phajana convince tawam sange convince taw da yaro kari gino haga Manipur da lal ama thoi natra lansi prime minister la natra tamne indare akhoi masen si thar party gi wafna ta center na siam kan honari akhoi masen sam tang pullaga tong lo sanna ba ya na bi khudong sabam tang pi ba ya bra no na su phana kuire kuna ta thani pan pan su jale kem to kan da khoi ji loibang ngam de na ju phaw de akhoi tam tang khudong sabam tang pi khoi ga mena ma ling jage haibam sangdro adugi kan no da engel lom da laga phajana hainer ga di musu adum BJP halam sing ju ya ne na khale ba ko yar kani aduna tanaga mukkanu tekani faitani okay akhoi gi pre-movement regime do
kantonaba hanjananaba yam kanna honari ngarang nahandagi kabu kabu hawarbani nuna khangdabai tawni hairo ni deko hairo yare ko ari IDP sing loina mak ai nan prime minister no unaramamni ko moi mayim sano pasa kai gramni soina kana torani na kai muar mui gam ta kai muar asu koina nuna wa kai muar dana laga hujita wasan na viriji kari gino adu ki kai kan no koina daita logrami har kanda noi kari kumduri kari haidori ge poti aduna ki akoi miam dana kanong utpa aduga nung dana iselama samna harabada wanong basapani gamen amba lingna bagi wanong basapani ko si maitirunda yam phajar wani wanong basalini sima aduna Manipur da taseng nama kesu popular government amagi tangai phadabadu leire yam phajana leirabni ko tangai phadabu leire ndi aidi nuai tabam su phawi khoi gi samlaba angang mayam ama horei ba mayam sigi thabo ingkhang kamai tawde government na kaim tawdi jiko khoyam khambirang wani khoi gi kenogi thataruk an thatari nipan phajale person rule thabai sinatra sida masak thokpa thabak amta khoi u phangde su hawda ko khoina thengari khoina wari sidi jai thok phangdaba na maya ma thabak kamai tok phang ga ge se kamen ki thabak ki wato kro kamen ki thabak na thabak mayam gi policy seng badab le bank mayam gi loan pen ga daba bank mayam si phasla kap to godam ne ko bank ta paisa mayam le ko le bank na madu gi do miam da thadok te natra adu gi muidu su ya mangai pori senesi circulation circulate ka da nungai de netro adu to de sig mayam si le sing gi aduna magi thabak khang sujage nomjage hingjage khojage ka da tongan lupa lamga sangba tara sangba kunjang kuntra sangba sumai mayam le bako aduna sigi mayam singsi kanana sillige ha pode aduna thok phangnabagi pambai amta leitra kanda kamai dum panbi khol changdu amta hanes yum pan basibu phagi jugai dongna laidi lohong bodongna yabra yadiko sine bako aduna nupi mayam ma sahi kuntra surbo mayum pandre nupa sungai re sahi kuntra surbo mayum pandre kaino hakanda ai sen thok pai thabak sen thok thabak tawdi ai paisa paide ai lohong paisa leite ai ngam sine ko ado sumai tokdana tha amadagi sahi amadagi ani ahum sumhogin ga di kaidore hana kuntra surum badai kuntra omde kuntra mari yum pan mai kana bakari le dun ha por ma laktra mi ki tam pham je aduna sida person rule se loktho oga popular government ama kari dum na thamoi dun sinda moi leraga manipur gi idang sibu kaidore ge sini amda haibi union amdi yingna seba ko free moment ko na sai we to da akhoi apam matam da saning matam da sapa phangabra sini ko mugi adagi kanoda akhoi gi kuki gi di imphal da laga airport phau laga airport ta gi torga aeroplane tonga delhi chake bi madu ngak sil gi thak muina to bi akhoi am khangi yai ko se adu yai maitai so kem haidi am yai ba ko moi asna kan da yaro akhoi di yai ba ko si yai aduna hoje asina tawri mayam singsi waman grem miam si waman grem wari ba miam si kamai tawr kandoino habsi masagi mitop na lepa nga ga kanyaroi aigi ireisa aigi kan kunai aigi I mayam sina mayam problem mayam si khangi banina moina kamai tawr phagade do khallaka da lepa nga ga phadoine ko adugi lenga pushdu no matam oire then lawmaker sing nakoi makeup thok matam oire noi punsen naro habsi haibu haimande da khoi miam se ko haibu haimande masim kan da di khoi na sum kai no ta hoi da mayama tau gai na sum haibu ta yong pu yaure ko kai no akhoi da yam pa mani hen manani ko sija pa ban bai du ni ko khoi je adu ne ko aduna BJP ta leiba natraga leitaba ko party fast haide ko BJP na nation fast haibani ko nation fast haibani ko then party second natro ai isin thar ne aduna aigi manipur se MLA sing han khangadam ma party gi adugi adagi samit patra gi Amit Shah gi kanogi JP Nada gi ibe ma kanogi wari mem se machine akhoi leipak kan bad shin ba yaro ko yenge dana aduga akhoi khangi manipur da irang si karam matam da lakshan gadage kamai to lakshan gadage kayam kuin chang gadage se phajana bu to bigen to biraga di ba ko tham da loi pone natra karim tok do bani ne ne se hawe hang bu ke do ge sibo ase hang ke do ge lambi da le ba khara kaino ka tok tho natra ani suya ponte natra ma aina moina kapi bu kholi do kaino lu na kapi ni natra lu na to bu ni adu lu do ke do re ma khut pulla thami lu do pulla thami adu ga lu ya da ba sing maning tolli indiana natra Manipur police ng hinakadore kaim changan de kaim tahon de natro sinatro sango matam de pure hai dadro pure hine
시네버거 산델 풀에 또이도 가리가 두 가에 또 우리드나 아두까지 수모토 캐슬로브다 가나 파레 시네버거 아두나 아이코지 타클라스 시티즌 동나 모이나 좀 떠오르세 시기 까노스 마인셋이 홍마탐 오일 고 마인셋 홍마탐 오일 마니푸르 더부 아두마이나 떠봉가 미면 포시까리기노 하이타르가디 모이나 좀 산다나 좀 사나는 거 먹는 좀 사나봐 쿠키도 좀 동거 사나리지 말하면 좀 아코이 레이 강해 오직디 아담 상암나 거기 강해고 안나 쿠키시 너희는 농시 너희는 까농 칼리 너희는 까농 시너리 해줘 고에 좀 강해 나다 아두르가서 아두기 포토 강이 하르가 아이기 손나간다 마니푸르 레이디바 마이테이 해봐 강부시는 농농기 아와바 마용나르파 된 힝버기 마하고 야웃다바세 아이기 에밀리싱나 칸다야 되바 아두나니 아코이나 에밀리싱다 아이 신셜리 아필 떠리세코 낭기 나코이기 로우가다바 디시전 아마 로우리바 디시전 도나 사기 나테 나리 파켓다마 칼라가 로우 체크니 아코이나 하이닝이세코 아두 나트라가 디바코 너희 산나팜 레이로 anh sẽ một hai ko na khoi chana pham lei rồi ko noi party hingni khoi khangi party aso party ni ko manipur so dum manipur se maya khabirang bani ngasagi vote maya da di ba ko ma khoting thop kangu um lei bani na ting thop kangu do ha pang ma kangu de do moi khara mi dum lei gani adu manipur gi puari na di ka dore mo noi ngakpi roi hayeng tung bau ngakpi roi ba ko aduna apaba khunai amagi da apaba manipur amagi da ing tapa porang na bagi da ta popular government ama sem da yade sem da thabak sing tagu da bani masida central government waina ba kan kiroi da bani ko ed kiroi da bani adagi then atai agency mayam kiroi da bani moi michai do akhoi kaim kiroi da bani ai na har se ai lei akhoi ngang se leipaki ni hai doni leipaki oi wani ngang leipaki oi thabak tawge hari ne ba si po se sundar lang ni sai thamjaki okay am phazan